Anouba Chahi English ngani kulhumdoina lakpaga iroina na Jnims ke director Dr. Deben nasu lamdam asigi miyam da Yaipha Paojel Pirakli loina na Anouba Chahi na lakpada tangdu laitaba ana ayik yaudaba lamdam ama oirasanu amade COVID-19 dagi lapna lainabagi damak miyam na laingak na piriba SOP sing ngak na chatnabasu khangalakli vaccination je phajana first dose second dose hogre aruga ji first dose second dose ka matungda koi precautionary haidi booster su hainai ko masi koi gi kapthok piba aruga manak nakpa vaccine center sing da chatlaga koi gi mayam ji koi gi isa ji phana leina loi damta koi leiriba sarkar sina pibiriba chana pathap mayam singa pirakanda koi gi mayam ji afaba manipur ma oiminarasi koi gi tinjang kaijang daba manipur ma loina na hogiba koi 2022 gi hoja khargasu koi gi masida oija khargasu phataba mayam laksa khargasu lakliba koi gi 2023 sidadi koi afaba koi gi tangdu laitaba koi manipur koi laina tina chendaba mayam punai koi gi yaifa mangoldo koi gi nature dagi bibinaba koi mayam punna amatoina unity oina leiminasi masi loina na koi gi manipur gi kai khunajirba praja singda in happy new year